ꯁꯤꯗꯤ ꯐꯔꯛ ꯇꯥꯔꯦꯍꯦ ꯑꯃꯨꯛ ꯃꯆꯥꯁꯦ ꯇꯠꯈ꯭ꯔꯦ ꯃꯆꯥꯁꯦ ꯁꯤꯞꯀꯤ ꯄꯣꯖꯤꯁꯟ ꯆꯦꯟꯖ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯏꯕꯨꯡ ꯅꯠꯇ꯭ꯔꯗꯤ ꯏꯉꯣ ꯁꯤꯞ ꯌꯥꯝ ꯀꯥꯎꯉꯤꯗꯅ ꯆꯠꯂꯝꯃꯣꯏ ꯃꯌꯥꯡ ꯃꯆꯥꯁꯦ ꯁꯨꯝ ꯃꯌꯥꯡ ꯃꯆꯥ ꯐꯖꯩ 시럽니다. Videoda inte jag om tingen. Ay 시럽니다 이래. 시디 좀 낙찰리 뭐 까이데 야로. 답타그래 까이그래요 빅터래요 시파이지네 포지션 체인지 तौरी हम फरेबो ताई ताई ओए सिरी पोस्ट आ रहे हैं 시럽니다.